March 31 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ IDPꯁꯤꯡ 90,000 ꯍꯦꯟꯅ ꯃꯌꯨꯝꯗ ꯍꯟꯖꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯜ ꯒꯣꯌꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ IDPꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯨꯝꯗ ꯍꯟꯖꯟꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯖꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄꯒꯤ ꯀꯌꯥ ꯑꯃꯁꯨ ꯄꯥꯎ ꯏꯁꯨ ꯃꯌꯥꯝ ꯇꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ March 31 ꯐꯥꯎꯒꯤ ꯃꯅꯨꯡꯗ IDP 90,000 ꯍꯦꯟꯅ ꯍꯟꯖꯜꯍꯟꯒꯅꯤ ꯃꯌꯨꯝꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛ ꯑꯣꯏꯅ ꯂꯩꯈ꯭ꯔꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯗꯤ ꯃꯁꯤ ꯀꯗꯥꯏꯗ ꯊꯝꯒꯗꯧꯔꯤꯕꯅꯣ ꯑꯃꯗꯤ ꯃꯣꯔꯦꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯁꯤꯅ ꯀꯗꯥꯏꯗ ꯊꯝꯒꯗꯧꯔꯤꯕꯅꯣ 90,000 ꯍꯦꯟꯅ ꯍꯟꯖꯜꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯃꯣꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯍꯟꯖꯜꯍꯜꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯦꯟꯇꯔ ꯑꯃ ꯁꯥꯔꯒ ꯃꯣꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯅ ꯊꯝꯒꯗꯧꯔꯤꯕ꯭ꯔꯥ 90,000ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗ ꯍꯟꯖꯜꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤ ꯃꯃꯥꯡꯗ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯈ꯭रे ꯃꯁꯤꯡꯁꯤꯒꯩ ꯍꯟꯖꯜꯍꯟꯒꯅꯤ ꯃꯁꯤꯡꯁꯤꯒꯩ ꯍꯟꯖꯜꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯟꯖꯜꯂꯨꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤ ꯊꯣꯛꯅꯤꯡꯗꯕ ꯀ꯭ꯔꯥꯏꯁꯤꯁ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯃꯁꯤ ꯍꯟꯖꯜꯂꯦꯁꯨ ꯊꯣꯛꯄ ꯍꯟꯖꯟꯖꯦꯁꯨ ꯊꯣꯛꯄ ꯄꯨꯡꯋꯥ ꯋꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ IDPꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ IDP ꯄꯜꯂꯒ wari watai sanaba nungainabagi mawongda wari hek samjanbagumba masi IDP palaga sing sanabagi mawongda sum chatharakusida khoi pennabasu leitaba nati IDP singi mafamda adubu 90,000 hen hanjalanba haibsida More Chuchampur sina kadada thamgadawribano amadi hanagi typeta ko Chuchampur hanjalanba ngamdawribra March 31 hai fawbugi manung hanjalanba haibsi kuidre naksale haijaba tare masi yumma mashabagi matamdi masi kesu oithoroi Chuchampur more na kadada thamgadawribano IDP 90,000 hen hanjalangani haibsi jamasi kadai fawbu ingbibe Kisor IDP gi issue si politicize tawbagi mamisu adum tadaba natti tasengna IDP haiba internally displaced persons mayumakai kon lanje masagi maramdam pokphomda lanjena bagi pot khoida yam malemda khwai nuai tabu thoksingi marakta amani makoi immongi phim se adugi matik khoi soga leiribani ko ana asiguma phim singa sida politicize tawba khopagi issue se maramakta thengnei aduga alla khoisu halaman singi matamdagi dum hainara lakpani lansot pigi wasak haibado aduna karma march karma sahi karma march tang trama thuino haibani singbo hangninga ko haiba tare mamangi december thabu manungda loinbak highway nunge da IDP jing magi bai apun hanjalangani hairaga even CSO mayamgi apun bagi mifam da bobo minister of home affairs kutang through governors and authorities of state concerned ko yargi assures akoi tawrabani ngamgide tawgide March drama to hayang sitangai sale hangibo wangdugi paukomni ariba laiba district mayam gi More Chuchampur tampaki laiba singsi oithokadra oithoidra kana haibagi wang me ama tholapasini tasengna oithopagi di tawgena khalagadi yamna laiba potni tawudadi mamangda hanjalangiba khara adusu he hanjalana kana maruda threat piba kano fear psychosis ama ponbagi adugumba kano ma khogi lokhatli ko hanjalana kana nongmai kapthaba khotaba hauji phogda adum tharum thamakanda hanjal haningda ba ki bagi wakhalo nama leigi boduna ngasi rakhisorna hangasi pukhola ibani aduna Chuchampur da maitei singasi magi mayum singasida hanjan ngamgadawribra haibo wahangduni ngamham thokpani ngamdabasu adani nomadi hanjangani aduga March 31st ta tawbase kano December thabogda tawgani hana wasakhibagi mawongi wasakto adugi lansot pigi wasakto di tahaningde ko aduna aduguma yamdugi kanoni hayeng liga yaudise amara maduna yam committed governance ama koina lehenge kano uhon mama changi aduna madugi oiba anti kano incumbency factor mayam mayok nagadaba laiba koliba situation yam kupna neinarangane khali mara maduna aikoigi demandi hariba mayam singadugi khana neiba matamda lona pangang nganga manba chief secretary nganga su amana nganga su madigi mamangda laiba concerned CSOs and experts digi then concerned department ki mayam sing ningthi jina meeting tawgi bagi kano si aikoida pau tadi ko secret meetings torumba yai but aikoina reality amata practical thabak tawgi hai taragadi miyam gi damta laiba experts sing miyam gi damta laiba concerned CSOs sing
ꯑꯗꯨꯒ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯥꯟꯅ ꯇꯤꯛꯅꯕꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯗ ꯈꯪꯕ ꯀꯔꯤꯒꯨꯝꯕ ꯃꯤꯇꯤꯡꯒꯤ ꯈꯔꯁꯨ ꯇꯧꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯔꯤꯁꯦꯇꯜꯃꯦꯟꯒꯤ ꯄꯣꯂꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯁꯔꯨꯛ ꯌꯥꯈꯤꯕ ꯕꯥꯇꯣꯟ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯈꯟꯅ ꯅꯩꯅꯈꯤꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯗ ꯃꯗꯨ ꯑꯩꯈꯣꯏ ꯎꯈꯤꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯒꯤ ꯂꯦꯚꯦꯜ ꯈꯔꯗ ꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯃꯤꯇꯤꯡꯗꯨ ꯇꯧꯔꯤꯕ ꯇꯧꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯧꯗꯕ꯭ꯔꯥ ꯈꯔ ꯑꯃ ꯍꯥꯏꯖꯤꯜꯂꯀꯥꯟꯗ ꯃꯤꯌꯥꯝꯗ ꯑꯄꯤꯁꯃꯦꯟ ꯄꯣꯂꯤꯁꯤ ꯑꯃ ꯇꯧꯕꯅ ꯍꯥꯏꯕ ꯃꯥꯟꯕꯒꯤ ꯅꯦꯆꯔ ꯑꯃ ꯌꯥꯎꯏ ꯔꯥꯀꯦꯁꯁꯨ ꯀꯣ ꯑꯗꯨꯅ still we don't believe it ꯑꯩꯈꯣꯏꯅ ꯊꯥꯖꯗꯦ but it must be ꯀꯩꯅꯣ implemented ꯀꯣ ꯀꯩꯅꯣ in the earliest possible time without delay ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯏꯁꯥꯎꯅꯕꯁꯤ ꯍꯦꯟꯒꯠꯂꯛꯇ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨꯒ ꯊꯥꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯩ ꯏꯁꯇꯦꯠꯀꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯄꯤ ꯑꯥꯔ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯥꯖꯗꯕꯒꯤ ꯄꯣꯠꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯊꯥꯖꯗꯕ ꯂꯩꯔꯦ ꯇꯧꯊꯣꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯣ ꯋꯥꯍꯩꯗꯇꯪ ꯐꯖꯕ ꯑꯗꯨꯒ ꯆꯤꯝꯕꯥꯟꯗ ꯈꯣꯏ ꯇꯩꯕꯩꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯋꯤ ꯑꯥꯔ ꯅꯣꯠ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗ ꯐꯨꯜꯁ ꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯪꯕ ꯀꯩꯅꯣꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯁꯤꯚꯤꯂꯥꯏꯖ ꯂꯩꯖꯔꯒ ꯂꯥꯛꯆꯔꯛꯄ ꯐꯨꯔꯨꯞ ꯀꯨꯟꯊ꯭ꯔꯥ ꯇꯔꯨꯛꯀꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯂꯥꯛꯆꯔꯛꯄ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯖꯩ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯝꯕ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯄꯨꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯏꯟꯇꯦꯂꯦꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯋꯤ ꯑꯥꯔ ꯑꯦꯁꯦꯁꯤꯡ ꯗ ꯁꯤꯆꯨꯋꯦꯁꯟꯁ ꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯔꯤꯂꯦꯁꯟꯁꯇ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯦꯛꯇ ꯑꯣꯏꯒꯦꯔꯥ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯏꯁꯨꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯁꯦꯁ ꯇꯧꯔꯒ ꯂꯩꯔꯤ ꯑꯗꯨꯅ ꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯍꯌꯦꯡꯒꯤ ꯔꯤꯂꯤꯖ ꯆꯠꯇꯧꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ ꯑꯦꯟ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯨꯡꯂꯝꯆꯠꯀꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯅꯥꯏꯒꯤ ꯑꯣꯏꯕꯀꯣ ꯀꯩꯅꯣ ꯁꯦꯟ ꯇꯥꯜꯍꯧꯅꯕ ꯈꯣꯠꯍꯧꯅꯕ ꯍꯣꯠꯅꯕ ꯀꯌꯥꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕ ꯂꯩꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ ꯁꯣ ꯑꯗꯨꯅ ꯃꯁꯤ ꯀꯩꯅꯣꯅꯤ ꯈꯔ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯃꯥꯔꯆ 31ꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯍꯌꯦꯡ ꯑꯃꯨꯛꯁꯨ ꯃꯤ 5-10 ꯕꯣꯔꯗꯔꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯋꯥꯠꯍꯧꯕ ꯃꯤ ꯀꯩꯅꯣ 5,000-10,000 ꯑꯃ ꯍꯟꯖꯤꯜꯍꯜꯂꯀꯥꯟꯗ ꯃꯥꯔꯆꯇ 38ꯒꯤ ꯀꯩꯅꯣ ꯋꯥꯁꯛ ꯃꯆꯥ ꯑꯃ ꯁꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯃꯦꯖꯔ ꯑꯣꯏꯕ ꯏꯁꯨ ꯃꯥꯒꯤ ꯕꯐꯔ ꯀꯟꯁꯦꯞ ꯁꯥꯒꯠꯅꯕ ꯂꯥꯛꯅꯔꯤꯕ ꯂꯩꯐꯝ ꯊꯣꯛꯇꯕꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯥꯏꯗꯣꯛꯅꯔꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯅꯣꯔꯗꯔꯟ ꯁꯥꯎꯗꯔꯟ ꯕ꯭ꯂꯣꯛ ꯈꯥꯏꯕ ꯌꯥꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯁꯃꯤꯔ 3 ꯊꯣꯛꯈꯤꯕꯒꯤ ꯃꯣꯗꯦꯂꯤꯇꯤꯗꯨ ꯀꯃꯥꯏꯅ ꯇꯥꯒꯗꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯝꯅ ꯄꯤꯛꯄ ꯃꯗꯨꯒ ꯆꯥꯟꯅꯗꯕ ꯑꯃ ꯁꯤꯟꯕꯒꯤ ꯀꯩꯅꯣꯗ ꯄꯣꯠ ꯑꯃꯈꯛꯇ ꯗꯤꯂꯤꯡ ꯇꯦꯛꯇꯤꯛꯁ ꯑꯃ ꯁꯥꯟꯅꯕ ꯃꯥꯟꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯃꯥꯡꯖꯧꯅ ꯊꯝꯃꯀꯥꯟꯗ ꯌꯥꯝ ꯁꯤꯟꯁꯤꯌꯔꯂꯤ ꯌꯥꯝ ꯀꯃꯤꯇꯦꯗꯂꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯂꯩꯗꯅ ꯃꯁꯤ ꯀꯩꯅꯣ ꯆꯪꯁꯤꯜꯂꯛꯑꯣ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯊꯨꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯇꯦꯀꯟ ꯈꯔ ꯃꯤꯌꯥꯝꯗ ꯑꯊꯨꯕꯗ ꯎꯍꯟꯅꯤꯡꯉꯦꯅ ꯊꯝꯒꯦꯀꯣ ꯑꯣꯀꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯃꯥꯔꯆ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ IDPꯁꯤꯡ 90,000 ꯍꯦꯟꯅ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯐꯥꯎꯒꯤ ꯃꯅꯨꯡꯗ IDPꯁꯤꯡ ꯑꯌꯥꯝꯕ ꯍꯟꯖꯤꯜꯍꯟꯒꯅꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯐꯥꯎꯅꯍꯜꯂꯅꯤ ꯆꯠꯍꯜꯂꯅꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆ 31 ꯐꯥꯎꯗ ꯌꯩꯊꯔꯛꯂꯤꯕꯁꯤ ꯀꯩꯒꯨꯝꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯦꯟꯗꯕꯁꯨ ꯐꯣꯡꯗꯣꯔꯛꯀꯅꯤ ꯑꯃꯗꯤ ꯃꯁꯤ ꯃꯃꯤꯡ ꯂꯧꯕ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯃꯤꯡ ꯂꯧꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯈꯔ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯍꯤꯂꯤ ꯃꯈꯣꯡꯗ ꯂꯩꯕꯁꯤꯡ ꯍꯟꯖꯤꯜꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯖꯤꯜꯍꯜꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯗꯨꯗꯤ ꯃꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯀꯟꯀ꯭ꯂꯨꯖꯟ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ